Civilization haibasi building chauna saba adunate masi hauna launchet amasung thaksi khasina lepani haina chief minister longthomam birina phongdok Mahiroi gi lup tareta Manipur National Register of Citizens NRC chatnahallu haibadabi tak sinduna Union Home Minister Amit Shah da memorandum pishin kare Manipur NRC chatna handaba tarabadi miyam gi damak punsi phawba kathokpa ngamgani haina State BJYM gi President Manohar Mayum Bari Sharma na phongdorakli Gari huran bagi case ta phaduna lairiba miyoi ani na haidorakpadagi Bishnupur Police na Imphal area dagi huran kiba bolero gari ani makhata na phagat pangamkhre Amadi Maitei Bangal Organization Tarana Amate Oine Punsinduna War on Drugs ki Kongjang da mapungphana sagot pahaina achet pa fide lauduna punna wasak minakre Ice News mi eng tabiri ba pom namakpu taram okchari COVID-19 ding ngakthok na ba khuttoy na hambiu hand sanitizer seasonable mask upiu fit taru ki distance tambiu yari makai vaccine dose na kapthok piu checkshin bahai bisin pum na maki yai fabani hojik pausan una pizari एक भारत श्रेष्ठ भारत की मखादा थासी कुंदगी कुंतरुक फावा मध्य प्रदेश ता पांगथोकदोरिबा युवा संगम दा सरुक यागदबा लांगोल लमफेल पात लेबा NIT मणिपुर की टीम असे चीफ मिनिस्टर एन बिरेना महाकी सेक्रेटेरिएट तकी लमथाखरे लमथाबगी थरमगा मरी लेना चीफ मिनिस्टर एन बिरेना फोंदोखिबदा एक भारत श्रेष्ठ भारत की मखादा इंडिया दा लेरिबा स्टेट सिंगी नहा सिंगी मरकता अमन अमबु मसक खंगना हंदुना नक्सिनबा पुरकले मरम मदुना प्राइम मिनिस्टर नरेंद्र मोदी ना हौदोकलिबा मिशन असिगी मखादा इंडिया से अमत ओइबा लेबाक अमा ओइबा ngambага loina amana amabu masak khangba ngamlagani mission asigi makhada Maharashtra dagi lakpa mahiroi singna Manipur gi mahausa gi phajaba ase ubada angakpa ama makhoi da phauri Manipur haibalamda masi matam amada masagi ningthau panjaba lebak ama oina leramba lebak ni masagi lol amadi chatnabi na chingba watana leijaba lebak ama oiduna lakpani haina CM na phongdokhi asigi khongjit asida sarug yariba mahiroi singna lamdam asigi hauna launchat khangna amadi thaksi khasi miyamda khanghan gadabani lamdam amagi civilization haibasi building chauna amadi wangna saba adunate masi hauna launchat amasung thaksi khasi na lepane mahiroi singna Manipur gi fajaraba hauna launchat adu atopa state gi miyamda khanghanduna state asibo miyamna ikai khumna hangadabani haiki Manipur is princely kingdom amani matam amagi India the more than 500 kingdoms mayam pulakanda India semi madugi the kingdom amoina merge over the potaman state amagi district when they adugi pride aduga discipline when you go outside when you meet your colleagues when you talk with them you have to see your decency discipline when you ham sak saminare or kano ising am thaminare adugi ising dugi batal do noi kai thamgodagi ase talon pairaga phalama bailang thomagadi akhoi si Manipur ki mahiroi lup tariat Naga Students Association Manipur Ansam Manipuri Students Federation MSF Democratic Students Alliance of Manipur Desam Kanglaipak Students Association KSA Students Union of Kanglaipak Suk apun ba iraipa ki mahiroi sinpanlog aims amasung atopa mahiroi ki lup amagi luchingba singna Delhi ki Jantar Mantar da Thado Students Association TSA Delhi World Meeting Council amadi Unix na sagatuna Manipur da NRC chatnahalu Reserve Forest ki lam amadi anoba khulkaya Myanmar da ki changlak pamitop singna leptana yum sajalakliba si thingadabani haiba dabi tawduna akanba khongjang junction khraba matungda ngasi Union Home Minister Amit Shah da hiramasiga mari lenina memorandum ama pishin kre mahiroi gi lup singa si gi luchingba singna khutyek piduna Amit Shah da pishin kiba memorandum aduda Myanmar Nepal amadi Bangladesh lebak singdagi aina yadaba mawong da mitop kaya changshilakuna chingi district singda anoba khul kaya semkatakli Reserve Forest ki lam singda khunda salakli ba si matam chana thinghaudrabadi yelhumei singda achauba sapu ama piragani NRC chatna handana mitop khantokpa yaroidaba maramna athu matamda NRC chatna handuna mitop singbu maramdamda halhannaba khongthang lokhatlu nongmagi mitop da mising hengalakli ba asidagi kanduna yelhumei sigi saktam amadi akoibagi phibam kanba ngamnaba lengakna achetpa phirep lawbiyo haina palle haunaru bataudana arambai tengol kauba
Nahasinggi Facebook group asigi members singna ngarang kholau kaya galoina rally chatuna NRC chatna halu haiba dabi tak sinna khongjang jangsin ki sana konung dagi lamtha ki rally aduda group asigi member cha kaya na sarugya ki Manipur da NRC chatna handaba tarabadi lanai khongthang oina miyam gi damak punsi phawa kathok pangamgani haina BJYM Manipur unit ki president Manohar Mayum Barishman nangasi IS news da akhanna phongdoragli makha tanasu Manipur da National Register of Citizens NRC chatna hannaba laukhalak liba khongthang singda Manipuri macha ama oina mapung phana saruk yagani atopa miram dagi changlakpa miyam cha singda Manipur bunong manong magi khudum chanduna laikha takidana Manipur pumbagi yenglaga NRC chatna hanba asi yamnamak tangai Fadi Haki Amaromda BJYM President Pamdagi Mahak Pulau Tokle Haina Media da Fongdorakliba Wafamasi Aran Bani Haina Baris na Sengdorakli Ngasi Fawada Party ki Mayokta Amadi Party ki Mingchat Thina Bathabak Amata Tawkiba Laitri Yamna Angang Oina Manipur da BJP Lengak Laitri Ngai Digi Hauna BJP da Yorokpani State BJP ki President na Mahaki Thabak Thoram Khara Lauthokpagi Wafam Dilai Adum Oinamak BJYM ki President ki Famdagi Lauthokpadi Laitri Party ki Ahan Laman Singna Pirakpa Yathang Ikai Khumnai Haki I when a day is Hamak Hajikse, Guwahati da, I Hakchang, the Kitang problem labor, tension go anxiety like Payadugi, Manipurasum Yang Basi, can talk about the Hajikse, I Adumbasu Yang Topoina, I see Chatpane, Narang see Facebook Takeda, I log to e Kolia Dutawena, Madu, I saw so Kangde, Duga, I want the Chima Kakila Kivale, Heidi Matamkra, Igi Partigi, Tabak Toram da, I the Kitang relief Dongnabakon and Haidana, respected. Secretary, Mahamantri, Tamo Devena, Quick Piraga Tadurokpa, as directed by Akwegi, Madam Adhikari Sada Devina, direction people, but Tia Madila Kibale, Maduna Tana, Ada, I do Misam Chamna, Partigi Weba, Hansing the Pirakpa, Togdang, do I do Misana, Quegi Partigi Nium in by Sakui, the Honosanina, Madu Aidum Isana, Receptaway, Nugdang, Adum, Tinga Matamne, as it could have told the Adi Hadana. Adum Aidum Partigi and Laman Pirakpa, Quegi, Tabak Toram, Amadi Tawaya, de do Aidum, Partigi Karikarta, Moina, Aidum Injay, Madu in a Kanata, Adubu, Lana Sando, Pahavatare, I log to a quato en at Mina, Toba Copamadu, I wonder, Loktok Targadi, Aina, Party Ueba, NT Party Ueba Karikari, Tokiba, Kotkiba, the Gi any Party Nyongi Wang with the Tauruba, Natragaida, Kegumba, Nyom Natabatabak Taurubagi, Aigi, Log to a high Targadi, I wonder Kegumba, Madugi, section hype tar any party so are Nyom Lamina, Maduamata. La Laite, and on the Societe Tarabusu Laite, the Gi, Madam Adhikari Mayum Sada Devino saying on the log to E. Haibagi Kagumba, and Ogumba Amata Harabusu Laite, Adubu Yam Labak Tibadi, Kanaguma Masakang the Bakangu, Karana, Smaina, Lana Prachat, Oraga, I log to E. Koto E. Haibagi Wama, Smaina, Butu E. Masima Yam Labak Tiban and Haje, Maramdi Kesu, a party the Gilog to E. Haidana, on the Che, Lakus Laite, and Malabuto Sulate. Adongarang saying Nungdang, Pau Tai, I have pet Facebook the Kaida Mayamna, I wonder. For Facebook this mine came to a quatlena. They matak tongue was sing the Suhang, but the Sukagum Badum Lokoko to put one of the late at the high. Lok talking I possibility to late the Brian Kalamaram the ending a CBJP Yoxer AC, quite the youngest when a quite the Angang in a BJP the Yoxer was say, I in a quite Angang where money Maram the Yamakogi Sakaga Pan, the name of Tamamatam the Nasibong marked the Matam that the Aina Partigin Yom Lana, Amati Party Alaman Singi Yatang in the Vana Trega Dumba, Amadi anti party Weba. Amadi Wegi Iramdam Sigi Kainanaba, Amadi Indiagi Kainanaba Kayumba, Adumba Aina Yadaba, Natragadumba Tagi, I want the mark delate Hajibogdi. Ado Aisu, Chamamnaba, Mapwe, Dubu Ai Haying, Hansikumbadi Ai Manipur Tolani, Aduga Karino have the Kalani Tawodabu, I want the Su Masi Topa, political Kangu Karana, Tawana, public tap, Lan, Uhanaba Mong, the Taura Brahaiba Masukale, Masidim, Akwegi Party Manungi Isu never. They the Lana Mayamanga Puto Kotok to the Masi can talk the Aquidum Hajibo, Kemta, Recto Grisi, Partigi, Alamana Pirkopoto, Akoigidi, Madu Chungera Langera, Party, President Pirkopoto, Maduna, last and the final decision in Madudeda Aquina, Mukwana, Tragaquina, Madudeda, Yade, Kote Harus Yade, Adubu, Nyong Kanun, Yauna, Torakani, Tauragazu, have the Masin Party Manina, Smaina, Mayamna, Public Takeda, the Gi Press Media, the Lana, Tauribasi, Azu, Kitang, New Evening, no item delay, Adu Aina, as I the saying a local
ꯊꯣꯛꯑꯦ ꯍꯥꯏꯔꯒ ꯃꯥꯒꯤ ꯀꯣꯁꯇꯣ ꯄꯤ ꯈꯣꯠꯇꯅ ꯇꯧꯔꯕꯨꯗꯤ ꯑꯩ ꯀꯩꯁꯨ ꯊꯃꯣꯏꯗ ꯋꯥꯔꯧꯔꯣꯏꯗꯕ ꯑꯗ ꯀꯩꯝꯇ ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯉꯩꯗꯨꯗ ꯂꯧꯊꯣꯛꯑꯦ ꯈꯣꯠꯇꯣꯛꯑꯦꯅ ꯇꯧꯕꯗ ꯑꯩꯉꯣꯟꯗꯁꯨ ꯈꯔ ꯆꯃꯝꯅꯕ ꯑꯃ ꯑꯣꯏꯔꯦ ꯑꯩ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯈꯜꯂꯤ ꯀꯩꯅꯣ ꯑꯩ ꯀꯔꯤ ꯇꯧꯔꯣꯖꯥꯠꯅꯣ ꯀꯥꯏꯅꯀꯣ ꯑꯗꯣ ꯍꯧꯖꯤꯛꯃꯛꯇꯤ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯑꯗꯨꯝꯕꯒꯤ ꯀꯩꯅꯣ ꯂꯩꯇꯦ ꯄꯥꯔꯇꯤ ꯄ꯭ꯔꯁꯤꯗꯦꯟꯒꯁꯨ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯩ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯏꯁꯨꯁꯤꯗ ꯄꯣꯂꯤꯇꯤꯀꯦꯜ ꯑꯣꯏꯅ ꯄꯨꯊꯣꯛꯑꯒ ꯂꯥꯟꯅ ꯀꯩꯅꯣ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯇꯧꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ Manipur Police na gari huran bus singi mathakta makhatana chatharak bakhong thang da Impal area gi tongan mamafam dagi huran khiba bolero gari ani makhatana phagat bangam khre Bishnupur Police ki registered tawba gari huran bagi case amaga mari lenena police na phagat khiba ti lun khomang haukip chahi kontra taret apopati thangjangam haukip laifam Churachandpur gi New Bolzang amadi Churachandpur gi di Laikot village tagi haujik na Senapati gi Khamenlok village da laiba ke Saithanglian chahi kontra manga apokpa ke Len thangna haidurak pagi matung ina hari bolero gari ani du fakat pangam khibani haina police ki pau asina hairi mioi anima ki mathakta anoba FIR ama amuk panduna amuk hanna police na fajin khre loinana gari huran bagi case asida ngasi fawda Bishnupur police na punna bolero gari ahum fakat pangam khre hairi Nakalamaromda heroin number 4 gram taraga konana mioi ama ngarang mayang Imphal police na phagat pangam khrei faraba mioi adudi fundre mayum aboi chahi kunma thoi apupa fundre mayum naha chau bengun mayai lekai deki ni haidin mayang Imphal police station gi OC na luching bakangbu amana mayang Imphal bengun area da patrolling chathabada haidiba mioi adu Honda Dio number yaw taba amada lakpada police ubada gi nan thoktuna chena ba honaki police na mahak pu faraba matung check tobada haidiba heroin adu plastic vial nipan da haptuna purak patheng Nakibane Makata na police na faraba mioi adugi mayumda changduna thiba humbagi thabak chathabada drug lalon bada sizinaba ahangba plastic vial chama kuntramapan amadi sapon case ahangba kaya fagat ki mayang Imphal police na mahaki mathakta case ama register tawkhri hari Manipur da lairiba tongan Maitai Pangal organization tarana amatta oina ponsinduna hojik state asidagi drug marufangna muthatnaba Manipur gi chief minister Nongthomam Biren gi Thausil Makhada changchiliba war on drugs ki khongjangda ngasidagi mapungfana sagot pahaina achet papirep amalauduna punna wasak mina khre ngasi nungthili long kaithel da pangthokpa wasak minamagi thoram aduda sarugya kiba Maitai Pangal council Manipur gi convener Haji Arafat khulakpamna Paumi Singh Dahai Manipur ki Chief Minister Nongthomam Biren ngasi mak Manipur dagi drugs marufang na muthat kadaba changchiliba war on drugs ki mission asi yamna maram chaba khongthang amani drugs asi muthat haudrabadi state asi ki tungi haurakliba mirol da achokba chaitheng ama pirakani maram aduna state asi da khundariba phurup khudingmakna jati bijati khaidana amatta oina saugat minaduna Manipur dagi drugs marufangna muthatlasi haki mahakna makhata na hai hojik Manipur gi chingi lam kharada poppy cultivation gi damak umang wamang marufangna kokthokla poppy cultivation tawrakliba asi yaningde asigumba umang wamang kokthokpa asina maram oraga aikhoi gi mahausa gi khalda akaiba piraktuna ngasidi ising phangdabagi awab mayoknari maram asina poppy cultivation gi tabak asisu khudakta thinggadabani aikhoi khudingmak umang kakthokpagi mayokta leminarasi haki ngasigi wasakpagi thoram aduda sarugya ki basingna Manipur dagi mayai kabani samuthalasi umang kokthokpagi mayokta leplasi haiba kholau sulauki ngasigi thoram aduda Manipur Muslim Welfare Organization Maitai Pangal Council All Manipur Muslim Students Organization Pangal Students Organization All Manipur Muslim Welfare and Development Organization Muslim Students Association Manipur Muslim Online Forum PYGC ADCCM amasung Lilong Bazar Development Committee gi maru oiba mihut sing saruyaki से तसेन अखोई मणिपुर लेरिबा प्रजा सेक्शन खुदिंग लूप सिंह ऑर्गेनाइजेशन सिंह सेक्शन खुदिंग मतिगे पुलप सबगत मिनरगा जाति बिजाति खाइदना सेक्शन मिनरगा लेपिनरगा पुलप ना कोइ ट्रक से टोटली मुथत ngam अदुगा पुनाय फम पुनाय मा पुरको होनबदा कोइ सरुक यामिनसी नत्रगदि अखोई तुंगी इचा इनाउ सिंह तुंगदा हो अचौ अचौ बा थेंगरकदब लेबा कसिगी लेंगा कसिगी ओइरक याब इचा इनाउ कया से ट्रक की लांद लोइना उजलगा मुट खबिया बा कोड मोरे हाइबसे प्रोग्राम याम खरु Physical health ka chap manana dental health asisu mioi bada yamna maru oiba amani haina RIMS ki director Dr. H Priyo Sakhi Devi na phongdokre tha amachup na pangthokadoriba World Oral Health Day 2023 ga marilena ngasi ayuk director na RIMS getigi cyclotron amalam thaki lamthabagi thoram aduga marilena wa ngangladuna mahakna oral hygiene asi mioi bagi atai indri singa marilena maramna masigi matangda kanaba sing khangjinba mathau tai haiki
The dental PCI branch of our state president and our principal and all the participants of today's cycle rally. This will bring more awareness to the public, and we will be able to control and make better oral health. Along with starting with this, they are going to celebrate 1 month. Regional Institute of Medical Sciences na Indian Dental Association Manipur branch kapun na kutsam na duna pangthokiba cyclotron nam thabagi thoram aduda saruk yakiba RIMS ki Medical Superintendent Professor N Sanjeev Singh na tha ama chup na pangthokaduriba thoram asiga mari lenana RIMS ta fanghaliba dental ki khudong chaba sing asi miyam na lawbiyu haina phongdokhi. Indian Dental Association Manipur branch punna sinduna pangtoliba oral health pura month long oral health celebration tawdori se masida mayam kana balobiu specialist dentist mayam tane biduna oral health phagatana ahba samasama purapada karuk yabiu haina haijage RIMS hospital da dental ki facility yam phajana lai ante ki thasida mayam lakbiu amasung masi kana balobiu haijage. Macha amami oina bagidamag sem na bahot na bada mama mapa oiriba singna thengnaniba awaba adu macha singna khangpham thoi haina socio-political commentator P Sonamani na phongdokre ngasi sangai pro airport road ta leiba Bhakti Vedanta Institute mission da Roger Irom Memorial Trust madi imung manunggi mioi singna sinna pangthokiba tarani thoirak suba Roger Irom leikidabagi ningsing tharamda wafam asi mahak na phongdokibani tharam aduda Roger Irom Memorial Trust ki advisor Silai Mathokchom AMSGO gi general secretary amade Hanagi Regional Organizing Commissioner ROC CH Birendra amade Desang gi President Lesang Them Lamyan bana athoi mitung oina saruk yaki P Sonamani na makha tardana hojiki matamda macha singna mama mapa nungsibagi chang hantharakpagum tawriba asilai baktibani machanupa dagi machanupi singna mama mapa nungsibagi chang henbagum tawri Laibak thiba thodok amada Roger na malem asida matam sangna lairamdaba punsi ten kiba asigi damak mahakna nungaitaba su phongdokhi thoram aduda saruk yakiba singna Roger gi photo da highlight katuna ikai khumna ba utke Lining Thausana Mahi Temple Board na sinduna ngasi irol iye kamadi aikoi gi wahan thok ta iba apoklon latam yauna mahausagi ahongba malemda miyoibagi hiram kayada nainabagi loisang ama Oigadoriba Kenchanglon Loisang Hangdokpagi Thoram Pangthokre Loinana Sajibu Nongma Panbadagi Hauba Mite Thapalon calendar amade Sajibu Jairawbagi Paujel Piba greeting card su Phongdoki Thoram aduda Lining Thosana Mahi Temple Board ki Vice President Vidyapati Senjam Member Secretary Sibadatta Luang Senior Member Kaisam Ipomcha Kenchanglong Loisangi Sanglakpa amade Hanjaba na Sarugyaki Sajibu Nongma Panbagi Chahi Hauba Chairawbana Lakpata Manipur gi miyam da yaifa paujel pibaga loinana Kenjanglon Loisang Hangbagi Thoram gamari lenana Member Secretary Maisnam Sibadatta Luang na haikibada haujiki matamda malem taibangda asida orakliba ahongba taibang miyoibagi hiram kaya neinaba amadi mapoklon na chingba yengbagi Kenchanglon Loisang Hangdokpani haki Loisang asina nauna irol iyek yauna Bengali mayek da punna apoklon ibagi Khudong chaba piba khagnatana hana Bengali mayekta iriba apoklon kuthi asi mitei mayekta onthok aningba singi khudong chaba pizigani amadi hana apoklon da mirol na iriba sing irolda onthok lingba lerebasu madugi khudong chaba pigani haike nauna hangdoklaba Kenchanglon Loisangi sanglakpa oina thongbam Premjit amadi sanglakpa hanjaba oina Konsam Jidenda Lining Thosana Mahi Temple Board ki Vice President Vidyapati Senjamna Thau Punaba Ayaba Pibagi Cherol Kutsinaki. Sajibu Nongma Panba Chairawbana Lakpada Manipur People's Party MPP na Manipur gi miyam da yaifa paujel pirakli kumai asina lakpada lamdam asigi mipum khudingmak hakjang phaba shanti leiba nungai yaifaba amasung mai pakpa purakpa oresano haina MPP ki paujel aduna hairi Sajibu Nongma Panba Manipur gi anauba chahi hauba namit maitei Chairawbana Lakpada Federation of Civil Society Organizations Fox Manipur nasu maruaina lamdam asigi maitei furup sing da yaifa paujel pirakli lakliba tang 12 da pangthokadoriba anauba chahi haubagi kumai asina lakpada lamdam asita punna khundamina reba furup kanglup sing marakta manadaba amadi khetnaba wakhalon sing thadok naduna amana amagi mateng pangnaduna hena nungsi chanaba purakpa ngamba chahi oresano haina lub asigi president na mahut sinduna miyam da piba paujel amada hairi
National Health Mission ki makhada nongmagi oiba screening on hearing impairment ki thoram ama National Program for Prevention and Control of Deafness District Health Society Bisnupur na sinduna PHC leima pokpam gi bit makhada Health and Wellness Center isok tangasi pangtokre thoram aduda District Health Society gi ENT Specialist Dr. Suraj Naurem, Audiologist Lucy Furailakpam, Hearing Instructor Mona Furailakpam, Hearing Instructor Ashalata Yurembam, Lab Technician L. Amit Kumar, HWC Ishok staff sing amadi asa workers sing na sarug yadana tabagi chang wat laba myoy yangkai henwana lem na screening tawki. Nutrition for all together towards a healthy India hai bahiram dang asidagi hauragan mathang thagi ahum fawa laibak sin bathung na pangthokadoriba mga suba poshan pakwara celebration tawbal dasu district asigi deputy commissioner ahantem subhas na ngasidagi miyam da paujel piba khongchet ama lamtha duna haudokre DC complex tawbal dagi hauraga Thaubal Mela Ground da lamthung pham oikiba khongchet adu lamtharaba matung da deputy commissioner Thaubal ahantem subhas na hai handak pangthokadoriba poshan pakwara asigi theme nutrition for all together towards a healthy India haibasini ngasidagi hauraga mathang thagi ahum fawba laibak sin bathungna pangthokadoriba thoram asigi manungda millets hariba grain si popularize amasung promote tawba promotion and popularization of Sri Anna celebration of Swachh Balak Spradha and popularizing Saksham Anganwadis ki thoram pangthokani. Pakwadagi theme si akoigi millet saina khangnaba grain sing haitare Sri Anna or millet sigi promotion and popularization tawbusina magi main theme ni akoigi activities si ayambana millet ju base tawi aduga muk celebration of Swachh Balak Spardha and state ta tawgani aduga Saksam Anganwadi mayam akoi popularize tawbagi maru eba theme ni handak tawdai si aduna akoigi Thaubal district da pangthok liba 2023 gi posan pakwada sida mari leinaba line department singna full cooperation PBU haibasima raga ngasi gi oina khoi gi posan pakwada si Thaubal district oina khoi hugokchare haiduna I laupukchari. District Health Society Jiribam na sinunangasi Jiribam ki PWD Gusset House da District Asha Convention na mapangtokre taram adu da District Level Officer sing Anganwadi Worker Helper amasung asa sing susarugyaki ngasi ki District Health Society Jiribam na sinunang pangtoki ba taram adu da Dr. E. Okendro CMO District Mission Director District Health Society Jiribam na Chief Guest Dr. A.K. Kelendro MS District Hospital Jiribam na President amade TH Buddha Singh Statistics Inspector ZEO Office Jiribam Parango Ningthauzam DPO ICDS Jiribam amasung Dr. N. Saroja Devi DNO Child Health Jiribam na Guest of Honor singuna Daistafam ki taram aduga marilena na Jiribam ki Gram Panchayat taruk tagi TH Rina Dibong GP Latin Khal dagi Rita Sonapur dagi Rahima Khatun Helga GP dagi Y Romita Devi Borobekra GP dagi Binita Singha amasung Jakuradhor GP dagi Sabitri Das na chingba Khankatlaba Asha tarukta Best Asha Award supiki Tharanga Marilena Chief Guest Dr. E. Okendro CMO District Mission Director District Health Society Jiribam na Jiribam District ta thabak tawriba Asha Singh na mathau pangthoktuna lakpa sing amadi makhoi gi kathokpabu sakhangba oina ikai khumna bagaloina thakatpa phongdokhi Lamdam asigi maru oiba laifam len ama oiba Kongba maru haina khangnariba laifam asigi chahigi oiba laithau thoramda lamdam asigi miyam khupna sarugyanaba umang laikanba apun milop ukalna pauzelagli ukalgi secretary publicity TH Ratan Kumar na ngasi thokpa chirol amagi matung ina kongba marugi laithau thoram asi handak chahigi oina tha asigi kun mangagi ahing nongyai dagi hauduna mathangi numit tang kuntaruk fawba pangthoklagani hariba thoram asida liningi khenaba thamdana miyamna saruk yaduna laifam asibu kanbada su saruk yabina ba appeal torakli lengak ne mityeng changbidraba aruba laifam len asigi damak aikoi miyamna akhannaba mityeng Changminabaki tangai phadaba kaya aikhoigi mangda taduna leiri laifam len asigi akoibada hauriba Upal Singh ahugi bachahi kharagi mamangdagi athingba yaudana taktuna yan bahurakli kongba turelgi haurakpham oibata natana khundrakpa maikai de leiriba khulkayagi miyamgi ising piriba ching asi ngasidi maru koklaba ching ama onga daure laifam len asida leiriba u machin manau haina khangnariba miyamna laimakni haina thajanariba asi chahi kharagi mamangda u pambi amadi lona yanthatkre asiguma laibaki maru oiba laifam singge manungda ama oriba kongmu maru laifam len asigi chahi gi oiba kurumba numit asida laibak miyam hopna saruk yamina si haina makha tarakli
None district ki Zauzang Tik ki Khunja Singh Damak ngasi 86 Battalion CRPF na sinuna Civic Action Program pangthokre ngasi ki thoramadu Sandeep Datta IG Manipur and Nagaland Sector CRPF ki thausil makhada Muhammad Yusuf Commandant 86 Battalion CRPF ki makhada pangthok ki bani hari thoram aduda Khunja Singh da solar lamp sing yenthok hari Aujik pawgi marak thatna atem bri amtak nominasi India ki thoidok hendokna maming leiraba cookware amadi kitchen appliances chamagi mathakta puthokliba Wonder Chef ki products handak nauna hangliba Wonder Chef ki outlet agi fangbigani March ki tang tara mangadigi kontra fawbudi lakliba miyoi sigidamak special launch offer pisagani Thangpham Nagaram Block A, Stadium Road, near Punya Hyundai da fangbigani. Akupa marol gidamak mobile number 7005313976 da contact kabir ko yagani. Makata Pauda, All Manipur United Clubs Organization Amuko na Manipur Bumasa Phaba Miyam na Kuling Kunai Ama o Henna Bagitamakta, Jangchi Lakiba Tabak Sigi Saruk Ama Oina Amuko Gimit Ye Makada Ningtaw Kongda, Head Office Oiduna Sem Kiba Anti-Drug Campaign, Bisnapur District Amade, Amuko Gi Thawmi Singapore Laga Haukiba March Kitang Tareta, Infal Gi North EOC Taki Mayay Kabani Sasis na Bamioy Kuntere Amadi March Taranipanda, Tronglaw Bitaki Mioy Nipan Puna, Mioy Kuntra Mga Faduna Makoy Gitungi Punsi da Mayay Kabani Sadaki Tap Toktuna, Apaba Maigayda lakna bahot na bagi tabak pakat pahukre. North EOC taki nisa cha mioy kuntaret phagat laki bagi tabak asida Imphal Police Station na ningthina cooperation piraki haina amuko gi Secretary Publicity na ngasi thokpa chirol amana hari chirol aduna makha tarduna North EOC taki laukhat kiba mayai kaba nisa da laichura mioy sing adu United Rehabilitation Center URC Manipur gi luchingba singa pau phauna duna makhoi gi makha da leriba Rehabilitation Center khara da lehen khre hari bani sa cha sing adu hojik fawbagi oina di rehab center singda Sel amata laudana thamli nisa chaba sing aduna matam khara rehab center sing da laibada rehab center sing aduda yamna hena potlum ama oidana ba amadi rehab center sing aduda mating oina ba amuko gi magai tegi angamba chinja ki potlam sing United Rehabilitation Center URC Manipur gi President Maisnam Puspakant gi khotang da ngasi sinaki Manipur laingak na war on drugs ki Tabak pakat lagliba asida hawjik Manipur gi mafam kaya da koicha chatuna miyai kaba nisa season adun lairiba sing asida su akhanaba mityeng thambiduna pakat ba yaba tabak sing pakat piu khunai asigi thaudok watok sing amata yaudana miyai kaba nisa na punsigi urumni khanduna hingliba sing asisu mahusagi punsida laknaba laingak amadi miyamna angamba thaudang lawmina si haina amukongna appeal torakli Manipur daw kiba pung kunmari damiyoy amata COVID positive oiba thengna kide active case amata lai kide COVID command control room dagi thadorak report ki matung ina haw kiba pung kunmari da sample ni futare test tawbada negative oi ki hari state asigi COVID case masing lak amalising kontrama panchamapan kunmari dagi hengatta na lairi pagalapagi changcha da marfudrani pandasmik mari taruk ta leng dana lairi amadi lamda masida lachat asana maram oraga hawjik fawbada lai kida ba apun mamigi masing asi lesingani chamani phumapan ni Nongpok chingu thong maitei laikol thalosibi lok seloi langmai chinggi chatkoi salai sangna nupi macha amani nupa macha kaya bu maitei singgi oiba chatkoi isai amati thang ta na chingwa kaya tambiri hiramasi matang da IS News na panthauga akhana na unarubada panthau na hakibada chatkoi salai sang asi lisingani taruk tagi hauduna angang kaya bu takpi tambiduna lakli Masi lingkat ki bagi maramdi maruina nauriba inkhalakliba nupi macha amadi nupa macha singda maitei aikhoi ki lejeriba nat ki oiba pije chakchak culture amadi tongan tongan mahiram sing adu khanghanduna yokhatna ba hotna bani nongmaijing khudingi pangthokpa class asida pantho oja sing amadi resource person kaya na takpi tambiri class asida maitei singgi oiba chatkoi thangta saisak sairol maitei isai maitei pung
Langdrel na chingba takpi tambibada natana tongan mahiram kayada motivation supiri maitai singi oizaba culture jagoi isai aikhoina yokhatuna malemda sak tak patangai fade nungai jing khudingi pangthok liba class asida lai pautak lai su sajen lining malem nungsi hanba thaksi khasi ithau lamchat sajat lairik haiba apawa oiba amadi ithau masak khangba haibana chingba hiram singda takpi tambiri haiki hojik sanabagi pau lobirasi Ministry of Youth Affairs and Sports Committee Makada Youth Affairs and Sports amadi District Youth Affairs and Sports Officer Thawbal na khotsamnaduna ngasi International Women's Day gi saruk ama oina Khelo India Judo Training Center Khangabok Thawbalda 10 kadam Women's League Championship pangthokre thawramaduda judoka Olympian Sushila Likmabam DYASO Thawbal Deven Morangtem amadi S Manauna mathang sitna Chief Guest President amadi Guest of Honor oina saruk yakhi Olympian Sushila na center sida Sanariba judoka singa practice to pangthokna takpi tambikhi Amaronda Youth Affairs and Sports Directorate na haukiba tang taratareta thokiba order amagi matong ina Deven Morang Thembo DYASO Thawbal da promotion pikiba na ngasi charge lawkre All Manipur Football Association sinuna haukiba February 3 tagi hauraga lamlong thongkong artificial turf ground da team kulumdoina group mari da saruk yaduna chatharakiba Dibung Kamchor Memorial ahanba under 14 boys interclub football tournament ki ngasi loshin kre tournament asigi ngasi sanakiba final match da F4C Cycle na Polo FC Kanglabu goal ani sino da maitiba pikre match asimai pakraba F4C gi goal ani adu tawthang na match ki minute yangkai manga amadi humbuni panchat padajan ki tournament asigi winner oikraba F4C Cycle da trophy pituna pukning thawat ki runners up takraba team da su trophy pituna pukning thawat ki loshin bagi tharamda amfa gi official sing sarugya ki Manipur Horse Riding and Polo Association Media Makada Imphal West District Polo Association Sinuna Anisuba Imphal West District Polo Tournament Pangthok Lagani Hari Manipur Horse Riding and Polo Association Thadorak Pachirol Amagi Matung ina Tournament asi Imphal gi Mapal Kangjebung da tha asi kulhumdoi dagi hauduna chatharagani haina khangalakri Tournament asida MHRPA na sinana pangthokiba 53 suba N Hazari and amadi Dr. N Tombi State Polo Tournament da saruk yakiba polo team singna saruk yabi yaragani haina makhata na khangalakli ngasi nongmagi oiba ingasagi pau pizari ngasi Manipur da khwadigi saki bagi chang asi Celsius degree kunmari dasmik manga oiki khwadigi ingbagi chang na Celsius degree tara manga dasmik ama oiki nungsite yawba ising manligi chang na ayukta chada marfudra taruk amadi nungthilan chada yangkai taruk oiki nongjugi chang millimeter taramatu dasmik ahum oiki aroiba da maroiba pau Civilization Highway building chawna saba adunate masi ahuna lonchat amasung taxi khasina lepani haina Chief Minister Nongthoman Birina phonglokre Mahiroi loop taretna Manipurda National Register of Citizens NRC jana haldo haiba dabi taksinuna Union Home Minister Amit Shah da memorandum pishin kre Manipurda NRC chatna handaba tarabadi miyam gi dabang punsi phawa ka thokpa ngamgani haina State BJYM gi President Manohar Mayum Barish Sharma na phongdorakli Gari huran bagi case ta phaduna leiriba miyoi ani na haidorakpadagi Bishnupur Police ta Imphal area dagi huran kiba bolero gari ani makhata na phagat pangakre amadi Maite Bangal Organization Tarana Amato Oina Punjin War on Drugs ki Konginga Mapung Pana Sogot Pahanan Achet Philip Lauduna Punna Wasak Kre Ngasigi oina di IS News na pizza pau matang asida losin